modern world sidadi internet si koi yam tangai phada bhai batare mayam ne na khangnai adu government gi su law and order si maintain to ga ba da ba tangai phada ba lei bagi ne ba se nahan mak nahan gi thokri ba thodok tumak some media person I am not blaming all punama punate ko media singi marak ta khara mi gi yum mai thabadu yum thugai du live thalai birame ba ai ko FIR budi tawgre adu oragosu adumaina irang du sagana badu mating we aduna adugum badu tawbidragadi phaba adagi even koi media gi marak na thabasu akhogi miscreant chumnagi agitation tawba kangbu diri yam phajana taweba agitation tawriba civil society karigidi yam phajana taweba akaya toy tawdieba marakta se lamsang rajen gi dagi phau hugieba phobot tare nipan pugieba MLA Kishan gi mayum dagi ngarang sana lupa logi bagi yauroi duneba sibu agitation laiba sigi maram sugum mayam sidagi neba koi internet thingai se don't blame only to the government kata blame do winoba ai isa si sukhragra khoi leiba mayam se sum thoknaba masange mi gi dumai thabadu mi gi sabam ranjan gi mama gi kaino do kangthon do thugai ramine honorable minister Govindas ki mapa gi photo do mai tharame lei gi daba mapa photo do mai tharame what is this I think ngarang na han ma gi showroom do no mai kapsulame sibu agitation laiba aduna si mayam na su support to bio mara laiba se akhoi civil society praja misam nahan gi mi ha to the pen the rally sachaba dharna tokjaba adagi ngangjaba akhoi kari mata akhoi pen the blaite noi te blaite but adugi namada politically advantage loriba gang singdudi akhoi legal action khara tawroke mayam yobi rakunu ain gi oiba tawjasunu aduna bhuji oiraiba phibam sida kitang phibam je faragadi athoba matam dai internet hangana bagi tawjai hujik su sathari day one dagi dum mayam na bhap tabi gidab se thokriba thodok tu borobeka da leiriba ikoi gi relief camp da leijariba mioi chama tra manga lei misam police station na mioi kun tham oma leibani hairiba sigi relief camp sine aduga hujiki police station sine pura overrun tongnana ba ekta lotion lagi ai lakpa tim gang terrorist kangbu ne ba cookie ki rocket launcher yauna rocket launcher ka pata ni yum mai chai do adu dai da CRPF singuna ditale torumdraba CRPF singuna ditale torumaga terrorist militants do halamdraba moi tara trama thoido ai khoi gi mission praja sama sani do shiramba ya ba pone adu we should appreciate central board government lawriba central force lawriba port mayam si so appreciate to them ni ai khoi gi legi da angang nupi angang bo maina to bu so khoina just yana barbaric oiba dum ba pot de khoi hai kre hauju haure NIA na su case ma paikal ya do NIA na paikal na khoi government to milite we are hunting them down aduna adugi mayam tobiganu adu hoi nakal ani lan songnabni nakra sok pan yawnai masigi dam ka khoi nungai to phongdo adu government ke side de khoi maximum best level the mission praja life property kanna na bude khoi letan hona ge